ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯔꯣꯝ ꯃꯊꯦꯜ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯕꯤꯁꯣꯟ ꯄꯥꯛꯅꯝ ꯑꯩꯅ ꯄꯥꯛꯅꯝ ꯆꯥꯅꯤꯡꯉꯦꯅ ꯄꯥꯛꯅꯝ ꯅꯝꯕ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯖꯔꯛꯑꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯆꯥꯕ ꯍꯧꯖꯔꯁꯤ ꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕꯅꯤꯀꯣ ꯄꯥꯜ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯕ ꯍꯟꯗꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯆꯥꯕ ꯑꯃꯨꯛ ꯐꯪꯉꯔꯣꯏꯕ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯅ ꯄꯥꯟꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅꯗꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯏꯁꯥꯁꯦ ꯅꯨꯡ ꯂꯩꯕꯅꯤꯅ ꯆꯥꯕꯁꯦ ꯌꯥꯝ ꯀꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯆꯥꯔꯒꯦꯅ ꯁꯤꯗꯗꯤ ꯆꯥꯕ ꯐꯪꯉꯔꯣꯏꯕ ꯑꯃꯨꯛ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯍꯥꯎꯔꯦ ꯄꯥꯛꯅꯝꯁꯦ ꯍꯥꯎꯋꯦ ꯃꯤꯗꯤ ꯈꯔꯗꯤ ꯂꯥꯡꯉꯦ ꯃꯤ ꯌꯥꯝꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯍꯟꯗꯛ ꯐꯦꯕꯋꯥꯔꯤꯗ ꯂꯨꯍꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯏꯟꯕꯒꯤ ꯈꯔꯗꯤ ꯂꯥꯡꯉꯤ ꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯈꯪꯕꯤꯌꯨꯗ ꯁꯤꯡ ꯊꯥꯡꯒꯩꯗꯣ ꯄꯥꯛꯅꯝꯁꯨ ꯈꯔꯗꯤ ꯍꯥꯎꯋꯤ ꯈꯔ ꯅꯠꯇꯦ ꯃꯌꯥꯝ ꯍꯥꯎꯋꯤ ꯀꯩꯅꯣ ꯄꯥꯛꯅꯝꯁꯦ ꯄꯥꯛꯅꯝꯁꯦ ꯍꯥꯎꯋꯦ
Samtu kotbasidi hawe. Đúng không? Phần đá in nhỉ? Phải chỉ thôi. Para muda. Satu kopi mahal gitu ah. Asing ya. Paano mo isang diwa ni? Wala din. Lehꯧꯕꯅꯦ ꯑꯩꯅ ꯌꯥꯝ ꯆꯥꯕ ꯀꯤꯕꯗꯨꯗ ꯊꯕꯛꯇꯕ nagpasiba
ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯁꯤꯜꯂꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕ꯭ꯔꯣ ꯈꯪꯗꯦ Ba thải không đó. Pha 이러면 아니 통보나 해나 밤제 하와자 타가 파닥 잡도 그래. 담다니나 있냐? 이걸로. Mẹ sao thì thành cái được khi mà năm sinh khai thì em sẽ đấy mẹ video chỉ muốn ngoài đi tại subscribe cho sân chơi mô mẹ em chỉ tới sân chơi cái này ꯃꯊꯪꯗ ꯌꯥꯝꯅ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯒ ꯑꯔꯩꯕ ꯈꯔ ꯇꯧꯁꯤꯟꯖꯔꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ mẹ em sẽ tới sân chơi ok bye ꯕꯥꯏ ꯕꯥꯏ